ꯑꯩꯈꯣꯏ ꯁꯦꯁꯣ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯈꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯇ꯭ꯔꯥꯏꯕ ꯄꯨꯝꯅꯃꯛꯇꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯅꯝꯕ ꯇ꯭ꯔꯥꯏꯕꯄꯨꯗꯤ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ NRC ꯑꯃꯁꯨꯡ ꯁꯦꯟꯁꯁꯀꯤ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯆꯠꯂꯤꯕ ꯉꯁꯤ ꯗꯤꯜꯂꯤꯒꯤ ꯈꯣꯡꯆꯠꯁꯤꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯀꯥꯟꯅꯕ ꯗꯥꯏꯔꯦꯛꯂꯤ ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯐꯦꯁ ꯇꯨ ꯐꯦꯁ ꯉꯁꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯒ ꯎꯅꯅꯕ ꯑꯩꯈꯣꯏ ꯁꯤꯜꯂꯤꯕꯁꯦ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯂꯒꯗꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯃꯁꯤ NRC ꯁꯦꯟꯁꯁꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯁꯤꯗ ꯆꯉꯥꯡꯅꯔꯤꯕ ꯁꯤ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯁꯄꯣꯔꯠ ꯅꯠꯇ꯭ꯔꯥ ꯍꯥꯏꯕ ꯔꯤꯖꯜ ꯑꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯊꯥꯖꯔꯒ ꯉꯁꯤ ꯊꯔꯁꯗꯦ ꯅꯨꯃꯤꯠ ꯑꯥꯒꯁꯀꯤ ꯊꯔꯁꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯃꯤ ꯌꯦꯜꯍꯧꯃꯤ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯃꯤ ꯄꯨꯂꯞꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯔ ꯑꯁꯤꯅ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯔꯒ ꯉꯁꯤ ꯈꯣꯡꯆꯠꯁꯦ ꯆꯠꯊꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯁꯨ 14 CSOꯒ ꯂꯣꯏꯅꯅ ꯗꯤꯜꯂꯤꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯁ ꯇꯧꯒꯅꯤ ꯍꯥꯏꯔꯤꯕꯁꯦ ꯌꯩꯊꯣꯛꯅꯅꯕ ꯑꯃꯁꯨꯡ NRC ꯇꯧꯍꯟꯅꯅꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯐꯝ ꯈꯔ ꯗꯤꯜꯂꯤꯗ ꯂꯩꯕ ꯑꯗꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞꯇ ꯑꯩꯈꯣꯏ ꯄꯤꯕ ꯌꯥꯕ ꯄ꯭ꯔꯦꯁꯔ ꯄꯤꯅꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯈꯛ ꯑꯩꯈꯣꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯊꯥꯗꯣꯛꯏ ꯗꯤꯜꯂꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯗꯤꯜꯂꯤꯗ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏ ꯎꯅꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯇꯩ ꯑꯇꯩ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯀꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯁ ꯈꯔ ꯑꯩꯈꯣꯏ ꯎꯅꯅꯕ ꯑꯩꯈꯣꯏ ꯇꯥꯔꯒꯦꯠ ꯇꯧꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯏꯍꯨꯜ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯁꯨꯝꯕ ꯗꯤꯃꯥꯟꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞꯁꯤꯅ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯅꯅꯕ ꯑꯃꯁꯨꯡ ꯆꯞ ꯆꯥꯕ ꯑꯗꯨꯝꯕ ꯗꯤꯁꯤꯖꯟ ꯑꯃ ꯄꯤꯕꯤꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯤꯕ ꯌꯥꯕ ꯄ꯭ꯔꯦꯁꯔ ꯑꯩꯈꯣꯏ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯆꯠꯆꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯆꯞ ꯆꯥꯕ ꯀꯔꯤꯒꯨꯝꯕ ꯔꯤꯖꯜ ꯑꯃ ꯑꯩꯈꯣꯏ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯕ ꯉꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯜꯂꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯇꯧꯕ ꯌꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯨꯚꯃꯦꯟꯠꯁꯤꯡ ꯑꯩꯈꯣꯏ ꯇꯧꯅꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯁꯨ ꯑꯩꯈꯣই ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ. Here, with a team of 10 members from different communities, we are heading for Delhi to have consultation with the government of India on matters concerning census and NRC. We are having a discussion with the government of India, not having a confrontation, but to seek understanding regarding this census and NRC. NRC and census are very important, that it should be taken care seriously. So taking all this in mind, we also like to have a discussion keeping into our mind the interests of the people at the topmost priority. Thank you so much. I have Dr. Hira Kawui Nwengi President. Ngasi kui Delhi da authority singi unagada basi kui leibak sigi madondani aduna mayam sina tabi ingbiri sina hongodu ba haire kui leibak se ime tamna bai kui ki liki wari samedi haire ro haye mangon oiraga lakpada mayam gi isore thomi dabada masine pangal oidan lakpare kui tasingba haige